Iran na asuk yamna Israel de attack tokibase masi purumaktagi ngasi gi sine henkre ngasi gi ngak mamang tokiba attack aduna khwaidagi henkre ekwen de volume yengidana mayam ma drone tharaki ba drone masing yamna rocket mayam ma ballistic missile mayam ma or another missile mayam ma volume de nati adupu handak Iran na means recently khwaidagi nona attack torkibase masi volume si leak I aduga hypersonic missile ni hairi aduga nahandagi torakpa attack mayam asidagi ngasi gi sine khwaidagi henkre IT-200 intelligence unit aina Israel te lei hairi madusu chaikhre hairi chaikhre hairi basically the mossad ki headquarter chaikhre hairi kya sathina soki bagi warning asi Iran na Israel tausin ki base aduga nahanda ki torok pura maksidagi hasi sina latest and dangerous oi kisini destruction su yam oi kisini aduga masigi destruction makai se oi krim makai se masi amata haidok pagi lithok pagi permission Israel manungta makoi YouTuber oikira blogger oikira any reporter oikira masi ayaba pds ni aduga YouTuber kaya aduga social media ta upload to buke asu makoi ki jail ki hawanok si cha mathau tar chi Israel da masi complete bandi makoi ki manung da sokpa pan basing se amat tali thok pe yate hai aduga Israel utli basina bu aduga pa residential building da tapa ama da tapa sok ki pan ki base masi media da utli aduga makoi ki main oiba mafam singa se utte masi kari no hai matam da prithvi ki mityeng chingsin na ba aduti Israel na attack to bana makoi ki military base amati makoi ki nuclear base oikira ama mo oikira सरकार को मरी लाइन पा डिफेंस का मरी लाइन पा अममस्ते अटैक तो इसने अदुपु ईरान अटैक तो बदना बु पब्लिक की मफम दा पब्लिक प्लेस दा अटैक तो वी हाई बसे मसी इस्राएल की साइड की हम करना उतना बहुत नहीं सेने अदुगा ngasi की अटैक से हम साथी करे aduga hariba point sing mafam sing attack tor khiba mafam sing asida kanasu media gi unity special me chatpa ki makoi authority ki special me natana rescue ki team adu secretly chatpa natana to chatpa ki madu khudong cha pi banate 8200 unit hari se pasi chak tan ka tan to in loi krem si Israel ko ne am chorbo chaitheng ni sining asi gi mi to ikri se aduga masi punumak ase oirak bahari se Israel mati Iran ki marak loira pani amasung yengthina bagi enmity gi amasung retaliation gi nakoi dai koina attack toba amasung aikoina nakoi da attack toba haiba se gi level 1 khrapani hujik amagi ama thana roi Iran na su tawrakli Israel na su tawragani aduga Ali Khomeini Israel ki target tani masi at any moment hit to ki bayai amasung masi gi damakta yamno poyat le haiba se masi yam kana khandare aduga international media da sun nainare mati Ali Khomeini IT years helapa ahan se masi Israel ki target ta hujik laikre amrom da Israel amadi Iran ki baraka tension se high we khalakpa asida India ki side tegi su Iran da leiri pa satra satri sing kaya leiri thabak toba kaya leiri maru ina satra mayam leiri makoi sing asida alert mp kremalti nakoi yaragati Iran thadok lomu Tehran thadok lomu maram di escalation oire kaya masung problem oire kani sini madu di rescue toru mathau ta kani aduna thadok lomu yaragati na sana sai kharcha tegi su yang da thadok lomu haiba ko order mp kre amarom da Israel panung da China ki nagorik sing makoi ki mi sing yaragati yam yang na nakhong no oire ga su Israel thadok lomu haiba ki order pi kre aduna khandari yang biro Israel mati Iran ki makta karino edori sengde Iran lai khiba ma Tehran ka se lampak on khiba ma chance lai haduka Israel ki su kui base makoina semjin sajin duna masita yam phajara badu kumba buildings amadi leigi heigi bagan ke asemi se masai pet toi tak dar ya maram di Iran masida Iran ase chai bahari se Israel ki so hyper aba chai ma ko loisen dori ni adugumba power ni Iran su power lai khrapo ni aduga Israel su power ni Israel ti mateng ke ani pisali se aduna country ani se hyper amati tem naragani handake matang asle phiba mem chadi amrom da Canada da pangthoki ba G7 summit ase masi thadok lagadi Donald Trump na ai America chatabe ate an chakri se maram di Tehran amati makhoi ki marakta nuclear deal gi offer se masi failure oire aduna Tehran da reaction lo bi ai madom dani huji am kanna khandari se so madugi G7 summit to da Donald Trump amdi makude yob timpurmaki mi purmaki leader purmaki photo yobi adu Prime Minister Modi ki photo kai masi su opposition party amal party na syam kanna hangari masi ki syam kan charcha ni an tari masi milai re amro da Donald Trump da hairi Modi ceasefire kana te total hector loihan bagi thabak sin gani haiduna masi maki unexpected president ni hainari pani karim matam kari harakani karam matam kari khangdi haiduna maduna Tehran gi mi purmaki te
evacuate tau khairam ba mi asana amuka ceasefire natte total ban ohengani asu wasu hairek li hairi adu pu Israel ki mak intention amadi larangani adu pu ngarang Israel da TV station ama pumchai chain thugai ki ngasi da bakoi gi mossad ki headquarter ma pumchai chain thugai re masi hoju pop gi oina khwai ki chawpa news ni adura ngasi numit taruk ni sukre war se trade war hairi masiga loina na hoju world economy the problem ora ki be yai hojik Iran se tam tawraga makoi da nom ki target se tawsilak lagadi makoi gi manung da di chai ba toy ba se loisalak ni amasung karam tawraga ne aigi nation aigi missing sirak labata aigi leiba khar di toram la ke hai bise masan tapani so Israel di hande Iran su hande aduna hojik world economy geopolitics ta yam job trouble aduga oil crude oil ama masi tangkhat pa mineral tangkhat pa pochei tangkhat pa asigumba wafam kya lakadori haina su tari masi su yamda lupo wafam ne maramdi Middle East Iran se trade ki damakti amna maruai badu ko mafam ne aduka route ama lai se makoi gi Strait of Hormuz masida kari kumba Iran na attack to hau kragadi masidi makoi control dai ba atuba atop amta chathan da ba masi pun maksi warga am problem lakani aduka hojujikta maki support haibda kana ama laite alternatively Jordan gumba ama gumba airspace ama masipi haina tari aduna makoi nati hujik Middle East ki Muslim nations sing asigi mathakta sounding lagani sound le aduna nakoi na aikoi gi support pi dragati aikoi gi mafam da nakoi gi jahaz chathan kani karam na aduna yam chawbi effect ama lakadori Israel amati Iran gi war ase arai pu war na te masina world economics yam chaw trouble pi dori bani masigi mafam si mention tawi asom dana mi masian war asom dana natural war type amani di Indonesia the Mount Lawatobi ko ba laki ko ba volcano ase amna kan pokai kre mai gi chang pokai kre masin maram oiraga hojik high alert ni masigi mafam dagi mi sing ase around 3-4 kilometer gi marwena 10 kilometer gi mi sing ko che na kro amasung nang gi nagi hingna bajel ho hai basigi order am pi kre so war lom da halak labata hojik Iran ki makoi gi regime loisen gani haina masi pau sin phung thokiba makoi gi ali khobai ni hat kani habi gi pau thokiba masina Iran the really tension ohen krem sung Iran ase khan krem di makoi gi manungda marada bata bata ragati makoi ase upside down to thokiba su yai aduna maram ka makoi hojik amakena unify ni aduga makoi na hojik promise to bugum to kresini modi Israel gi soil da adugumba attack to ni adugumba missile thajing kani maduti amuk phaw da kani experience we ke draba dugum phibam da chat kani haibe ke wapam ni Al Jazeera kani phajana nainari madudi Tel Aviv kasidi phajana Tel Aviv ka phajaro city na chama sim thongom na address ni masida leiba mossad ki office pumchai jai kre masi Iran na hai direct hit to bani haituna Israel gi military ni claim to Iran gi war time chief staff adusu makhoi ki hit tagi sikre haituna aduna largest and intense missile attack amati bomb attack maikei ani ki side tagi mention to ni aduna masi war sida Iran na heli natural Israel heli hai piate maramti maikei animak fajana songnari